Security forces tagi lut tawkiba kulai lising mari romasi laukhadriba fawba hingsa gi thodok sing thokigani haina Eastern Army gi commander Lieutenant General Rana Pratap Kalita na phongdokrai. Thangjing range sa tariba chingfai kairab khulen hautaki makha thangba sarukta kuki kulai paiba singna anoba bunker kaya sajilakpa drone gi footage ta uba phangba ngamlei. Amasong Imphal East District ki Yorobong Yampal da leiba farm house amadagi miyoi ahumna nongmai chingdon da sale mobile phone sana amasong Honda Activa ma lut tawduna pukre haigi.